ꯁꯃꯤꯠ ꯄ꯭ꯔꯇꯅ ꯒꯚꯔꯅꯔ ꯕꯤꯔꯦꯟ ꯑꯃꯁꯨꯡ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯇꯣꯉꯥꯟꯅ ꯎꯅꯈ꯭ꯔꯦ꯫ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔꯗ ꯄꯔꯁꯣꯅꯦꯜ ꯔꯨꯜ ꯊꯝꯖꯤꯜꯂꯛꯄ ꯌꯥꯕꯒꯤ ꯑꯊꯣꯛꯄ ꯂꯩꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯕꯤ.ꯖꯦ.ꯄꯤ ꯂꯩꯉꯥꯛꯀꯤ ꯃꯅꯨꯡꯗ ꯊꯣꯛꯂꯤꯕ ꯂꯨꯆꯤꯡꯕ ꯁꯤꯟꯅꯕꯒꯤ ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯅꯕ ꯂꯥꯛꯂꯤꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯂꯣꯛ ꯁꯚꯥꯒꯤ ꯑꯦꯝ.ꯄꯤ. ꯗꯣꯛꯇꯔ ꯁꯃꯤꯠ ꯄ꯭ꯔꯇꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯚꯜꯂꯥ, ꯐꯝ ꯊꯥꯗꯣꯛꯈ꯭ꯔꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟ ꯑꯃꯁꯨꯡ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯎꯅꯈ꯭ꯔꯦ꯫ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔꯗ ꯊꯥ 6 ꯄꯔꯁꯣꯅꯦꯜ ꯔꯨꯜ ꯊꯝꯖꯤꯜꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯆꯥꯎꯅ ꯂꯩꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯂꯩꯉꯥꯛ ꯃꯅꯨꯡꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯤꯡꯊꯧꯕꯝ ꯕꯤꯔꯦꯟ ꯐꯝ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯁꯦꯟꯇꯔꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯃꯍꯨꯠꯇ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯕꯒꯤ ꯋꯥꯐꯝ ꯂꯩꯇ꯭ꯔꯤ꯫ ꯕꯤ.ꯖꯦ.ꯄꯤꯒꯤ ꯒꯚꯔꯅꯔ ꯗꯥꯛꯇꯔ ꯁꯃꯤꯠ ꯄ꯭ꯔꯇꯅ ꯏꯔꯥꯡ ꯍꯧꯔꯤꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯑꯃꯁꯨꯡ ꯂꯩꯉꯥꯛ ꯄꯥꯏꯕꯗ ꯌꯥꯎꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯅ ꯎꯅꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄꯒꯤ ꯃꯃꯤ ꯂꯩꯇꯦ꯫ ꯉꯁꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯑꯗꯨ ꯎꯅꯔꯕ ꯃꯇꯨꯡꯗ ꯗꯥꯛꯇꯔ ꯁꯃꯤꯠ ꯄ꯭ꯔꯇꯅ ꯁꯤ.ꯑꯦꯝ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯆꯠꯇꯨꯅ ꯀꯤꯌꯥꯔꯇꯦꯀꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟꯒ ꯎꯅꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯔꯥꯖ ꯚꯕꯟꯗ ꯆꯠꯇꯨꯅ ꯒꯚꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯚꯜꯂꯥꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯑꯃꯔꯣꯝꯗ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯀꯥꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯑꯁꯤ ꯆꯍꯤ ꯑꯃꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯐꯝ 2ꯔꯛꯇꯒꯤ ꯇꯥꯗꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯃꯤꯐꯝ ꯑꯃꯒ ꯃꯔꯛꯇ ꯊꯥ 6ꯇꯒꯤ ꯍꯦꯟꯅ ꯀꯥꯟꯅꯕ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ 39ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤꯒꯤ ꯑꯣꯏꯅ 13ꯁꯨꯕ ꯃꯤꯐꯝ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯑꯣꯒꯁꯠ 12ꯗ ꯂꯣꯏꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯄꯥꯔꯕꯗꯤ ꯊꯥ 6 ꯑꯁꯤ ꯍꯌꯦꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ 13ꯗ ꯃꯄꯨꯡ ꯐꯥꯔꯦ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯐꯝ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯐꯥꯎꯕ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃ ꯁꯤꯟꯅꯅꯕ ꯊꯕꯛ ꯁꯦꯟꯇꯔꯅ ꯂꯧꯈꯠꯂꯛꯄ ꯎꯗꯦ꯫ ꯂꯣꯏꯅꯅ ꯈꯨꯗꯛꯇ ꯂꯨꯆꯤꯡꯕ ꯑꯃ ꯍꯥꯞꯀꯦ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯀꯧꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯄꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯌꯦꯡ ꯃꯤꯐꯝ ꯀꯧꯍꯧꯗꯕ ꯇꯥꯔꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯀ꯭ꯔꯥꯏꯁꯤꯁ ꯂꯩꯔꯦ ꯍꯥꯏꯅ ꯂꯧꯔꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯂꯩꯍꯟꯗꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯔꯁꯣꯅꯦꯜ ꯔꯨꯜ ꯊꯝꯖꯤꯜꯂꯛꯄ ꯅꯠꯇꯅ ꯑꯇꯩ ꯄꯥꯝꯕꯩ ꯂꯩꯇꯦ꯫ ꯄꯔꯁꯣꯅꯦꯜ ꯔꯨꯜ ꯊꯝꯕ ꯇꯥꯔꯕꯗꯤ ꯁꯦꯟꯇꯔꯅ ꯍꯧꯖꯤꯛ ꯄꯥꯏꯈꯠꯂꯛꯄ ꯌꯥꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯝꯕꯤ ꯑꯅꯤ ꯈꯛꯇꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯁꯟ ꯊꯝꯂꯒ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯑꯁꯤ ꯍꯤꯡꯍꯟꯗꯨꯅ ꯊꯝꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯂꯩꯉꯥꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯨꯠꯊꯠꯄ ꯑꯃ ꯑꯁꯤꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯁꯦꯟꯇꯔꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯔꯁꯣꯅꯦꯜ ꯔꯨꯜ ꯊꯝꯂꯛꯄ ꯌꯥꯔꯤꯕꯒꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯌꯦꯡꯅꯔꯤ꯫ ꯑꯃꯔꯣꯝꯗ ꯗꯥꯛꯇꯔ ꯁꯃꯤꯠ ꯄ꯭ꯔꯇꯅ ꯉꯁꯤ ꯍꯣꯇꯦꯜ ꯏꯝꯐꯥꯜꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯎꯅꯈꯤꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯊꯣꯛꯆꯣꯝ ꯁꯩꯗ꯭ꯔꯕꯇ, ꯔꯨꯔꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯦꯟꯗ ꯄꯟꯆꯥꯌꯇꯤ ꯔꯥꯖ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ, ꯋꯥꯇꯔ ꯔꯤꯁꯣꯔꯁ ꯃꯤꯅꯤꯁꯇꯔ ꯑꯋꯣꯡꯕꯝ ꯅꯤꯃꯥꯏ, ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯊꯧꯅꯥꯎꯖꯝ ꯕꯁꯟꯇꯀꯨꯃꯥꯔ, ꯍꯤꯜꯁ ꯑꯦꯔꯤꯌꯥ ꯀꯃꯤꯇꯤꯒꯤ ꯆꯤꯌꯥꯔꯃꯦꯟ ꯖꯤꯉꯥꯡꯂꯨꯡ ꯀꯥꯡꯃꯩ, ꯑꯦꯝ.ꯑꯦꯜ.ꯑꯦ. ꯗꯤꯡꯀꯨꯅꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯊꯣꯛꯆꯣꯝ ꯁꯩꯗ꯭ꯔꯕꯇꯅ ꯅꯨꯃꯤꯠꯌꯨꯡꯕ ꯄꯨꯡ 12:00 ꯇꯥꯕ ꯃꯇꯝꯗ ꯍꯣꯇꯦꯜ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ꯂꯣꯛ ꯁꯚꯥꯒꯤ ꯑꯦꯝ.ꯄꯤ. ꯁꯃꯤꯠ ꯄ꯭ꯔꯇꯒ ꯎꯅꯈꯤ꯫ ꯁꯃꯤꯠ ꯄ꯭ꯔꯇꯒ ꯎꯅꯔꯕ ꯃꯇꯨꯡꯗ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯄꯥꯎꯃꯤꯁꯤꯡꯒ ꯍꯪꯕ-ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯈꯔꯗꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯅ ꯅꯥꯊꯩꯔꯒ ꯆꯠꯈꯤ꯫ ꯁꯃꯤꯠ ꯄ꯭ꯔꯇꯅ ꯎꯅꯔꯕ ꯃꯇꯨꯡꯗ ꯔꯨꯔꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯃꯁꯨꯡ ꯄꯟꯆꯥꯌꯇꯤ ꯔꯥꯖꯀꯤ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯪꯕ-ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯍꯥꯏ ꯁꯃꯤꯠ ꯄ꯭ꯔꯇꯒ ꯃꯍꯥꯛꯀ ꯎꯅꯈꯤꯕ ꯑꯗꯨꯗ ꯃꯄꯨꯡ ꯐꯥꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯗ ꯏꯪꯅ ꯇꯞꯅ ꯍꯟꯖꯤꯜꯂꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯈꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕ ꯁꯤꯟꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯇꯥꯡꯗ ꯍꯪꯕꯗ ꯍꯤꯔꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯊꯣꯏꯅ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄ ꯄꯥꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯁꯦꯟꯇꯔꯒꯤ ꯍꯥꯏ ꯀꯃꯥꯟꯗꯅ ꯈꯨꯠꯇ ꯂꯩꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯁꯤꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯔꯛꯀꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯤꯆꯝ ꯑꯃ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯏꯪꯅ ꯇꯞꯅ ꯍꯟꯖꯤꯜꯍꯟꯕ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯁꯣꯏꯗꯅ ꯄꯥꯝꯒꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯗꯥꯛꯇꯔ ꯁꯃꯤꯠ ꯄ꯭ꯔꯇꯒ ꯎꯅꯗꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝꯁꯤꯡ ꯈꯟꯅꯕꯅꯤ꯫ ꯃꯊꯪꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯅꯥꯅ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯨꯗ ꯄꯥꯔꯇꯤꯒꯤ ꯍꯥꯏ ꯀꯃꯥꯟꯗꯅ ꯂꯦꯞꯆꯔꯛꯀꯗꯕꯅꯤ꯫ ꯗꯤꯜꯂꯤꯗ ꯆꯠꯄꯒꯤ ꯃꯇꯥꯡꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝꯗ ꯈꯦꯝꯆꯥꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯤꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯈꯪꯕ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯍꯥꯏ ꯕꯤ.ꯖꯦ.ꯄꯤ ꯄꯥꯔꯇꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯔꯇꯤꯒꯤ ꯍꯥꯏ ꯀꯃꯥꯟꯗꯅ ꯂꯧꯔꯛꯄ ꯐꯤꯔꯦꯞ ꯄꯨꯝꯅꯃꯛ
ꯏꯟꯕ ꯍꯥꯏꯕꯁꯤ ꯄꯥꯔꯇꯤꯒꯤ ꯊꯧꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄꯥꯔꯇꯤꯒꯤ ꯍꯥꯏꯀꯃꯥꯟꯅ ꯂꯧꯔꯛꯄ ꯐꯤꯔꯦꯞ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯏꯟꯕ ꯇꯥꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯀꯃꯥꯟꯅ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯁꯃꯤꯠ ꯄꯇ꯭ꯔꯒ ꯎꯅꯔꯕ ꯃꯇꯨꯡꯗ ꯑꯟꯗ꯭ꯔꯣ ꯑꯦꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯊꯧꯅꯥꯎꯖꯝ ꯁꯥꯟꯇꯀꯨꯃꯥꯔꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯗ ꯍꯥꯏ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯉꯔꯥꯡ ꯐꯝ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯃꯤꯠ ꯄꯇ꯭ꯔ ꯎꯅꯔꯨꯕꯅꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯃꯍꯥꯛ ꯁꯃꯤꯠ ꯄꯇ꯭ꯔ ꯎꯅꯈꯤꯕꯅꯤ꯫